Mahairoi loop amagi hanagi president amadi left diagnostic ki employee amasu positive oire. RIMS ki staff chani ga yankai test tawkre. State asida COVID-19 positive oiba migi masing nong magi hengalagli sigi manungda lamdam asigi maming leraba mahiroi loop ama oiriba MSF ki hanagi president positive oiba da yaure haire hanagi president asi ngarang numidang test tawbada positive oire haiba khanglak khibani haire amaromda Churachandpur da leiba Lanai diagnostic laboratory da thabak tawba kumbi thinge lekai dagi mioi ama COVID-19 positive oirakpadagi mahaki imung manung amade loinaramba sing home quarantine tawnaba Bisnupur gi CMO na khangan khre haire atopa pau amada CM na Brinda yauna mi 13 gi mathakta lupa koti yankai ki defamation suit tharakre. Chief Minister N. Biren Singhana Manipur Police Service Officer Thongnaugjam Brinda Paukse Kharagi editor amasung publisher sing yauna mi 13 gi mathakta defamation suit ama Civil Judge Senior Division Imphal East tharakre. Chief Minister Nongthongbam Biren Singhana petitioner oina tharakiba defamation suit aduda Thongnaugjam Brinda The Morning Bell gi publisher Laimayum Basanta Paukse asigi editor Rounder Alexander Sanalaibak Paukse gi publisher Longjam Syamananda editor Hemanta Kumar Ningomba The New Indian Express gi publisher GS Basu Paukse asigi executive editor Rajesh Kumar R Paukse asigi staff correspondent Prasanta Mazumdar CEO gi kuthangda Facebook CEO gi kuthangda Google amasung CEO gi kuthangda YouTube na defendant sing oire defamation suit aduna permanent amasung mandatory injunction ama pass tawduna defendant number 1 oiribi Thongnaugjam Brindabu makhatana petitioner gi gai khumnabada sokpa yaba chinna haiba natraga aibo oina statement media amasung social media da phongdokpa matam pumbagi oina Piba. Defendant number 2 dagina 11 fawuna makoigi agent, officer, partner, employee, associate na singba singna petitioner ga mari lainaba ikai khumnabada sokpa yaba wafam media social media da phongdaba defendant singna makoi na website amasung social media da thagat kiba sing petitioner gi ikai khumnaba sokpa yaba wafam sing adu lokthok hanbiu petitioner gi ikai khumnaba sokpa yaba wafam sing yauba link sing adu defendant singna block tauba deactive taunaba pauktak piba yaure defendant singna petitioner gi ikai khumnaba da sokpa amade mingchat thiba yaba wafam kaya hongdokhiba dugi compensation oina defendant amamamna lupa koti yankai pihanba amasung court na matik chai khanba atopa order sing su pibi naba prayer taure court na petition adu kupna khanarba matungda defendant number 1 na petitioner gi ikai khumnaba da sokpa yaba amasung mingchat thiba yaba statement amata chinna aiba oina amade mamangda phongkharba statement ama amuk hana phongdok tanaba khangan khe defendant number 2 dagina 11 fawba amade makoigi associate agent representative web link sing social media platform URL website na singba singna su makata na petitioner gi ikai khumnaba sokpa yaba amade mingchat thiba yaba statement ngangba phongba natraga ithokpada athingba thamle haina court na rai ta khe court na makata na case asigi hearing August 19 da sathanaba matam lepkhe